Ahmedabad plane crash da Laikhidrabi cabin crew lamlung them sing songi thawai yaudrba hakchang ngasi numit yungba matung pung amaga minute nimpu mangada Dimapur yaurakre hayeng aroiba mathau mangam pangthoklagani lamlung them sing songi hakchang adu laurunaba ngasi ayu Laikhidrabi gi imung manung yauna miyoi kaya kangpokpidagi Dimapur airport da chatkibani Laikhidrabi sing songi imung manung mari mata amadi CSO gi luchingba sing yauba gari manga ngasi ayu pung mga rom tabada Dimapur gidama kangpokpi thadokhi masigi matung Cookie Students Organization Sadar Hills KSOSH amasung Sadar Hills Private School Association SIPS ki member sing yauba gari tara amana ayuk pung tarit makai rom tabada kangpokpi dagi khongsanba hokhi panba yabadi Laikhidrabi lamlung them singson gi thawai yaudrba hakchang ado mahaki mabung ani yauna imung manunggi miyoi singna Ahmedabad tagi puthorakpani Hakchang adu purakliba flight adu ngasi ayuk pung nipanda Ahmedabad tagi paikre amadi Dimapur da numit yungba matung pung amaga minute nimpu mangada thunglakibani Hakchang aduna Dimapur airport hek yaurakpaga Cookie Union Dimapur na sinduna mafam aduda ikai khumnaba utpa amadi awaba phongdokpagi thauram ama pangthokhi thauram adu loiraba tungda Hakchang adu kangpokpi tamna purakani Hakchang adu kangpokpida numidang pung mapan tara aduwaida thunglaba yai haina panari aduga hayeng aroiba mathau mangam pangthoklagani hainasu pau asina makhatari